Impus tawduna AR ani hatpada senabani haiba ahum phari Manipur Police phakiba miyoi sing misam ngaktne pung kunga marigi manungda thadokadabani Working Committee TNL tha asigi tarukta Urkhul District ki nungsangkong manakti impus tawduna Assam Rifles personnel ani hatkiba thawdodu senabani haiduna security force na phari hariba miyoi mari misam ngaktne haina Working Committee Tangkhul Nagalong TNL na Fongdurakpaga loinana makhoi bu athuba matamda condition yaudana pungkunga marigi manungna thadokadabani hari amaromda tha asigi tarukta Urkhul District ki nungsangkhong area de imbus tawduna Assam Rifles personnel ani hatkiba thawdodu mari leina security force na CM kasom litana masum sikibung stakibo operation da imbus adu siena bani haba mi hum phari haina masi Manipur Police Thatorakpa Sirol amada Fongdurakli Working Committee Tangkhul Nagalong TNL na Thatorakpa Sirol amada Manipur Police Assam Rifles Punjab Regiment Madras Regiment amasum Bihar Regiment gi apunba kangbuna Tangkhul Naga Village TM kasom sarkabung amasum longfu da satakhiba operation amada phakiba miyoi mari edu misam gaktani hari Combined Security Force na Kamjong District ki manungsanba sarkabung sikibung village tagi phakiba misam sing adudi Wongpayo Kasar Sikpunga Mari AS Ninglum Sikpunga Mapan Yaurengam Lungreng Sikpunga Mari amasung Barayo Lungreng Sik yang keketaruni makhoi mari ngasi ayuk pung wapalom taramdaida Combined Security Force asina phakibadagi hauju phawba makhoi gi mari makong khangdana leidi hari Sirol asina makha taraduna sayesigi February 3 tagi koki narcotirisingna naga sing attack torakraba matung TM ka soma masum sarkabung hariba naga kulasida su group ta laiba koki militants ngamadi koki narcotirising hanjen attack sataduna awab kya mayuk nari bukulsini Madubo awab tarabu kulasida oina security force no operation sataduna kulasigi maralajida ba misam sing phajin basiandi security force ki thawng asina control gi wangmada leiba hena Sathiba Phibam Oirakpa hena su TNL na warning tawri loinana sarkabung khuldagi phajin ki ba misam mari pungkunga mari gi manungna thadokta ba tarabadi state lenga ki mathakta akan ba khongjang singgen hena su phungdorakli MLA TS Radhya Syam amasum Dr. S Ranjat Lenga ki wangang roi oin hapkhri CM na siar loduna Home Department ki review meeting pangthokri Hairo Kendra ki MLA Thoksam Radhya Syam amasum Konthaujam Kendra ki MLA Dr. Sapam Ranjan Manipur Lenga ki wangang roi oin hapkhri makhoi ani bu wangang roi oin hapagi matangda ngasi chief secretary na order ama thokre amaramda Chief Minister Khemsa na siar loduna Manipuri da leba new civil secretary ta Home Department ki review meeting pangthokre Home Minister Govidas Konthaujam yauduna pangthokiba review meeting adura DGP Home Commissioner amadi atei senior officials sing selugakhi department asina internal security law and order public safety gi lamda lauri ba thaudang sing CM na review tokhi nakalamarom da ngasi ayuk CM na siar loduna cabinet mi phampang thokre Nongsum the operation sataduna mi phami phun tawrakpadi gi miyam irang horakre security gi action da aso panangli Nongsum the pambaina lusingba UNLF MPA gi kedar sing lauthokibagi sarangnari gi serakta ngasi unit amadi Assam Rifle Cobra unit amadi Assam Rifles ki masing yamlaba personal singna Nongsum gi akoi bita lagiba khul singna parks na combing operation sataduna mi phami pun yawrakpadagi miyam irang horakre miyam gi irang adu laksinana ba hona bada security force na tear gas smoke bomb kapsalakpadagi aso open khra yawredi Kanto sabal the security force laina Meetei gi yumai than ki ba dugumna Manipur government na koki de yumai than gada ba lairabadi nongsum amadi khongban tangkhul laklaga miyam yauna yumai than biro haina ireba kan malup ikal women wing gi convener Haikruzam Malem Thombi leimana pen fungdorkli thawong adu bui ireba kan malup ikal women wing gi thami sing yauna Khongban tangkhul gi miyoi sing yauna nongsum gi akoi bida leiba khul gi mera paiwi sing gi mihut sing na nongsum na thibu humba sathaba amadi khul ngakpa satlamba sing gi yum thibu humba sathaba amadi phabi gi thong yaning daba phungtorakli
Equal Women's Wing Convener Haikruism Malem Kombi Layman Paumishin the Makatana Fondo Kibada, Nongsumari Bakulasi, Meetei-kuki, Lan Taudringa Huna, Koki theorists in the Kunjasing Fubi Tonka Sataki, Lan Horak Padusungak Pina later Vadi Kunjas in the Kulngak Pokibani, Basing Yamlapa cookies and Nungsum Lokshin and Abhona Padigi, Nak Tok Pada Kamelok Lan Pam Tokibani. Nongsum the Pamino Lusingba UNLF MPA ki kem lakpadigi kunjasing laitana de rakibani Pamino Lusingba UNLF MPA namduna laukthokraba matungda kulngak pa yorambasing phab yaroi khamelok manungda cookiesing kulai matik sana paiduna maning tamna popi thanduna thamlaga mitei kakta de yingsin yaroi Lemkong Army Headquarter Laiba State Force amadi Central Force na ngakpa ngamgani habigi thajaba leitri hena makna phongdokhi Koki Zosing UNC Wari Sana Nabahona the My Park the Vadagi Mezoram Search Leaders in Mating Lona Bohonari. Koki Sinagamism Taru Hardkeeper Taudoka Mari Lane UNC in House Satariva Economic Blockade Hangdona Bohona Vayana Kokiamas Nagani Marak Lady Bawato a solution Nava Kokizo Council Gimakedi UNC Contact Taunadun Wari Sana Nabahona the My Park the Vadagi Mezoram Search Leaders in Gimating Lona Bohonagatori. Issues in the Sigi Matanga, Kokizo search leaders in Gimakedi, Naga search leaders in Gi, contact of the Wari Sana Bohona of the My Packetry, Kokising the Panakana Honorable Sunagas in Gimakedi, response Amata Piratri, Koki Bodis in the Union Home Minister Amit Sad, Memorandum Pisinduna, Lady Pirangasi Luciana of Taxi Labasu, positive response from Mandri. English nga magasamapan ga maudragi matam na kuki amasum naga ani ki marak sound ungkhanaba thoktuna misi mina kya nangkiba thawdok matung sahi kuntrarong gi matungda nauna kuki naga gi irang asi lakhibani kuki jog tribe sing gi marak tagi tangkul naga sing wari sanana ba honarabasu mahi yanba ngamdri masina maram oira kuki jog sing na Mizoram government gi mating laurabadi mai pakani haibigi thajaba amaga loinana kuki jog Search ki lusing masing Mizoram government amasum Aizol gi search authority sing unanaba Aizol thunakri Kuki zo search leaders sing makedi gi Aizol gi search leaders sing da convince tawduna Manipur amasum Nagaland gi Naga search leaders sing wari sanaduna Kuki Naga gi unkanaba solution naba honaba da mating pangbinaba takshin gadawri Aizol Kongset asida yawriba Kuki zo search delegation adu gi makedi gi phongdokhibada Naga Kuki ani gi issue asigi matangna wari sanana bu honabada mai pakre ngasi Mizoram gi search leaders sing unaduna issue asigi matangna wari sanagani loinana Mizoram search ki makedi gi Manipur amasum Nagaland gi search authority sing wari sanana bu honabada pangbiya ba mating pangna pataksingani Kuki zo council amasum Kuki NP gi mihut kangbu amasu Delhi da leiduna ngarang center gi Interlocutor Ajit Lal Yauna Home Ministry ki maru ebo official kaya amasu unakre center ki North East Interlocutor Ajit Lal unakhiba dugi matangda Ajit Lal unakhiba dugi matana koki zogi magedi ki phongto khibada Mepung khudimangna naga hostage taruk hatkiba thawdo dugi matangda hainari adubu koki zo singna wari ba kaya sigi matangda di miyamna karimata khangbidi Kuki amasum Naga anigi ungkhanabigi marakta NSN IM amasum maka sanminariba kangbu singna Kuki khunja kya hatkhe Kuki gi khul kya mai thakhre Naga hostage taru hatkibigi thawdo do akan mamongna condemn tawi